VDF na talliba timang asigi matangda mari leinaba singna hayeng phaobagi manungda chaba warol ama khanghanba Ngamdrabadi Henna Kanba Khongjang Changsillagani haina All Manipur VDF Employees Welfare Association gi President Sagolsem Sanjit na phongdorakli VDF personnel singna changshilliba khongjang asigi matangda ngasi Manipur Press Club da pangthokiba paugi mifam amada wafam asi phongdokladuna Sanjit na hai VDF na talliba demand sing asi Manipur gi governor da aiba cherol oina pisinba laikre demand sing adugi manungda service extension gi oinadi aiba cherol mak thoktrabasu ayaba piragani haibagi thajaba leire masiga iroinana atopa demand sing haibadi VDF ki piriba honorarium asi lishing kunthradagi tadana piba VDF recruitment rule gi matung inna Police Act 1861 gi section 19 mapung phana chanahanba amadi VDF personnel sing asi regularization oihanbagi wafam sing yauri matam kuinadagi VDF personnel singna thengnaraga lakpa awaba sing asigi yenglaga mari leinaba authority taliba demand sing asi athubada thabakta onthokpiyu hayeng phaobagi manungda chaba warol ama khanghanba Ngamdrabadi makhatana Henna Kanba Khongjang changsinnaba sem sare lengaki oiba chaba warep ama khanghandriba phauba VDF personnel singna changsilliba khongjang handokpagi wafam leite leiriba VDF personnel sing asina kunjalising ani kunhumdoi me ahumdagi thorakkiba lan asida thawai khubakta haptuna angamba thaudang lauraga lakhibani adubu piriba honorarium asina imung puba ngamlaktabana khoisaunaba hengatlakpadagi khongjang changsinbagi phirep asi lobani hiram asida Manipur gi governor amadi center nasu akanba mieng changduna demand sing asi thabakta onthokpiyu haina Sanjitna makhatana appeal tawkhi Liberiba department with the secretary to Liba with the respected Kusar SPG Nazu, Akoi Nansana Moina, Akoi Changjaliba, Sidazo, Akoi Mating Pani, Adu Liba, Home Department, the Liberiba, Rescue the Liberiba, Pirasing, Aduga, Secretary the Pambibo, Pirasing Nazu, Nasana Moina, Akoi Talib, the Mathematic Kalakanda, Kanabu, Hakomjine, Akoi Bidia, Sintraga, Yankai, Yamdra, me Mangadele, me Mangaze. Akoi punjalakan di mil sing tara yang kai di pulam na total to bukan di mil sing yang kai ga sani yang kai mutara ngone akoi pajab da hai bi mung ju mai mut pagi film de leire adu mul ka do mai je am tang di mut na bu khona bi da leiriba akoi sar governor na aduga leiriba officer sing na aduga akoi district tra ki leibe SP sing na aduga PSQ de leibe officer sing amaso secretary de leibe officer sing na mase mating pangbi hai bo kham je all Manipur VDF employee welfare association ki president moina district ki leader sing ki market de ki member sing ki market de ki masing apin je mayamna tokjeri ha bo kham je ai president moina kunung na haijeri ha bo kham je mayamna thamje